Manipur Board ki Biology ki chapter number 18 class 10 gi ko ahanba magi episode 1 oina natural resources ki mamangda takraba matungda hauzik part 2 se mu geng ase asagi part 1 gi loirakpada khoina how to conserve forest haina khoigi da loisan gibani madugi points ing adu phajana pangre ko the mamangi episode ta phajana yengo aduga sidaista ina photos khara yenghaning bai tare aduga masdaisida khoina reserve forest haina pangi natra protected reserve forest haibado khoigi example da yengseba khudam da kaibulam jaw national park laitra khoi manipur gi oinadi assam da haira taragadi kaziranga national park kaina leire natra sima mayam sigi manung sidaisida leiriba pumnamak seloina protect tawraga thamineba aina sarkar na natra si mayam sida khoina tawning ba tawya ponte ba manung sida natra adumain tawduna khoina reserve forest kumbaling khalakanda forest resources si khoina kanba ngameba khara makhaidi mathang da khoina agroforestry amadi social forestry haiba point ama pangi natra agroforestry haibado asagi punjalaga thaba haibaneba annual oiba agricultural crop to da perennial oiba khogi chahi ahum mari hingba adugba ani hum hingba adugumba pambi sing punjalaga thaba haibaneba sidaisida khudam oina picture da khogi si coffee pambi si leire natra aduga si awang basidi kari no khangdre main traga punjalaga thaba si cha pambi marak sidaisida saigi atopa uwa ko atopa kanaba uwa thajanba sumain tawduna agroforestry tawbaya social forestry gi example di silaire makhas de nadra khogi lambi mayai sida thariba u gumba nadra sigumba mayam si social forestry ne adagi ahang bajaga sida sizna da balam lem gumba sida uwa thajanbi gumba sigumba si example silaire ana definition ni mamangi episode ta yengo ko phajana mathang da khoigi forest conservation law haibam la eba forest conservation law si India government ki oina 1952 da asagi puthoki bai tare national forest policy ki matung inna 1952 ki matung inna 1/3 of the geographical area of the country sigi ahum thopagi manungda amadi forest ohengadabani ena main toraga forest conservation law na hairame masigi law si sagi sigi manung sida kari tawgadabano haibado khoi yengsika aduna sigi manung sida si exam da hangak pa yai hak tabi yai adoisu khangjan bamde darkar tai natra aduna text ngak tabudi oire adoisu phet yeng se chawrak na ko sagi mana haire law sigi act sigi matung inna ahambada law pass torani aduga matung da forest conservation act haina laktini ko aduna law ga act ka kano tawi ko ahambada law si leire law si chanara si hena pass tor matung da act ola kadoini ko aduma interaga act sida lakto si magi ngasagi prior permission logadabani haibene ma haise central government sagi center dagi sagi permission lawrakanda kaigumba forest kokthat kadaba leitaragadi madu kano da khogi hana center dagi permission logadabani or any forest land is diverted to non forest purposes haibene karigumba forest saga ma hongdoga to mafam da amu hongi haitaraga usudum lokthoga mafam dagi mafam da mung thaba sudum yaidana adugumba leitaragadi madugi permission to hana central government logadabani haibene if there is permission for diversion compensatory afforestation should be done karigumba diversion gumba tauge hai taragadi kano compensatory afforestation tawgadabani habaneba kakthat gi taragadi natraga thugai gi taragadi madugi compensation oina afforestation mafam amada amu atopam da muk tawgadabani habaneba aduga where non forest lands are available kaigumba forest land gumba leita taragadi compensatory afforestation be raised over equivalent area in non forest land if non-forest lands are not available, compensatory plantation be raised over degraded forest. Ana si paragadam yengo no inako. Si the hiding is a maruina, hiding is si center degi permission logadabani aduga asagi taugriba deforestation ikangde divert tobani forest mafam de mafam da thangdokpani khangde admain tautaragadi madugi compensation oina afforestation zu mafam atopa madamuk taugadabani and admain taraga law X in a higher mine Forest Conservation Act 1980 sigi manungina ko aduga Forest Conservation Act C 1988 ta magi semdok semjin khara lae ko semdok semjin si asibo koina amendment kaweba amendment habadi semdok semjin tawus nadra adugi sigi details si adum
ꯐꯖꯅ ꯄꯥꯔꯒ ꯌꯦꯡꯉꯣ ꯁꯤ ꯑꯦꯛꯖꯥꯝꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯍꯪꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯁꯤ ꯈꯪꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯅꯣ ꯁ꯭ꯇꯦꯠ ꯒꯕꯔꯟꯃꯦꯟ ꯑꯣꯔ ꯑꯦꯅꯤ ꯑꯣꯊꯣꯔꯤꯇꯤ ꯃꯦ ꯗꯥꯏꯔꯦꯛ ꯑꯦꯅꯤ ꯐꯣꯔꯦꯁ ꯂꯦꯟ may be assigned to way of lease puthokpa yade adagi bharaga lauraga maina sandokpa yade corporate sector da sizinhanba yade adugumba leire natra adagi cmayam si paro scope of existing non forest purposes have been extended to other areas punishment pigani khotkani ka haina smayam pale natra admissible punishment to the offender of the provisions of section 2 sidai pallibasi kegumba thugai taragadi punishment phangani na chingba mayam ama palle ko sidai sida anasi mathang chatharasi aduna wildlife hai taragadi wildlife abamala ay masidai sida yaurisi all kinds of non cultivated plants habeneba koina koina cultivate tawdaba plants asagi mahosagi magi wild houseba mayam ama natra adagi koina domesticate tawdaba animals mayam ama sanga natra wildlife sidai sida ladies sanga pambi sing se loina bak chingdoini ba wildlife sida natra mokoi sing asi natural habitat da miyoi baga samnadana yam lapna leiba mayam si koina wildlife haina ko baya ba ko si definition da adum hangasu yare ko smain tawra duga wildlife sigi illustration ji ngo sidai sida lady ba pambi nung adagi sidai sida lady ba sanga uchek adagi tin kang mayam loina bak wildlife chingdoine ana wildlife si kari gidamakta koina conserve tawgadage haina question hangba yae ba ko wildlife si conserve tawba darkar tai ko sa conserve tawbasi karigi tawgani haba matamda ahan bada point da ecological balance habaneba ecological balance ecosystem amada mahusagi prakriti gi sidai sida leiriba system sidai sida asagi magi ecology sidai sida magi ecosystem sidai sida leiriba si every wildlife has important role mamangi chapter da su fazana sigi matangda koina tamgre natra wildlife ki manungda leiriba sanga pumnamak simogi role loina bak leidoini food web leirakani food chain leirakani natra adumain tawdana wildlife khudingmak magi important role in food web lakani removal of wildlife from such food web can disrupt the whole balance of the food web aduna asagi leiriba web to rejuda asagi supposing koi hangoi jairone hangoi gumba hangoi si kanana chabiba mathak thangba mayam ma uchek gumba degi lin gumba mayam sinu charen khalo adu taragadi hangoi gi population si akoina lauthoena khala hangoi sing se loina hatoga akoina mu chathok taragadi saigi mathakta leiriba sanga sing asi moigi machinja phangta na moi sirakpa yai natra adumain tawdana balance leijabazu thugaeba adu thugaibadu adugumbadu tawdana ba ecological balance tu ngak na bagi damakta koina wildlife si conserve tawba darkar tai haibaneba for our survival akoi gi survival gi su darkar ta doini natra wildlife sibu protect tawba hairisi also means protections of our of their natural habitat mokhoigi natural habitat to protect taraga thambidoini aduga by doing so human benefits in the form of cleaner air a more balanced climatic condition adumaina phajana protect taraga thambibasi sina maram oraga khoi su nungsit afaba phangdoini adagi khoi gi climate si global warming thogaloidoini adagi nong gumba chang nai dabana chingba mayam si thogaloidoini aduna sigi mayam si khoi gi hingbada su darkar tai natra for our survival adugi damakta khallaga khoina wildlife si conserve tobigadabane Matangda, science and education, science and education, wildlife can be used for teaching students and scientists may also use some wildlife for purpose of surgery and medicine. And a wildlife si koina satra singda school da university da tak pada darkar ta do natra koina si science and education darkar ta eba koina si koina khangi ba mayam si sumaina tamba ma darkar ta natra zoological park da zoo da leiba animal mayam si koina yenga kanda animals o sumain tawi siguma mayam se koina khangdoi neba aduna science education su sizna ba yaiba madu hai dena saina koina exploit to would yadeba I magi darkar of a poto koina koigi educate to naba honaba da koina siznaba yaeba and a wildlife se koina surgery amadi medicine gumba tamba da so koina darkar taeba khamba haibi de koi mioi begi hidak lang thak puthora iba sigumba mayam se koina surgery gumba si test to da natra animal gumba da su test tawi de surgery gumba si koi sumba wildlife se koina yu akanda tongana wildlife si as animal se koina tongana yu akanda kaino go su taweba koina research kumba taweba natra ana sigumba si darkar oibasu leiba maina adu da siznaba yai ko adubu yamna over exploit tawudi yade ko sigi manung stage da
Tourism later. Tourism see many people like to see wildlife in their natural habitat natra. Tourist attractions can be opened in natural reserves. Maina revenue tan bada paisa tan bada natra khoi gi sarkar gi income lakna ba hona bada koina wildlife natural habitat si fazana conserve taraga thambi taraga di maduda mi koirak pa ya khoina kaibulam jaw chatli natra adagi any atopa jaga Kaziranga National Park ta changna ba hona bada ticket kaktoini aduna tourism gumba sigumba si sida paisa gumba revenue generate tau su yae ba aduna wildlife si koina conserve sumaina tau taraga di tourism lambi da paisa revenue tan ba yae hack doine ba game value hai taraga di kaino game value habadi sagi koina game habadi koina hunting tau bada sagi game habadi koi masana adu na tabini ko sida sagi hunting gumba tawri ba mayam se koina game sida phangak pa mayam da koina game haina zum kawe ba ko adugi game si magi fishing hunting gathering singuma mayam si allow to ba pham leiba laisi allow to risi maram kari gino haiba matamda sagi magi population si amna wang na masi phadok tradi lauthok tradi pharak ta kada ba admain to taraga di koina adugumba si dai allow to ba di yae ba supposing koina fish kumba nga ma sau sa gai le ba particular species amakak adugi species si phadok ta taraga di atopa organism da sai soglak pa yae adugumba matam da kedauni koina fishing gumba allow to ba yae adugi fishing gumba allow to taraga di koina game value adudai da magi value di kai tare magi fish kumba degi hunting gumba si European countries kumba da masagi khoigi lamok kumba si yamna macha yam koglak pa matam leiba adegi natraga rabbits kumba si macha yamna koglak pa magi season leiba si moi si adum macha to kokhan taraga di atopa wildlife sing su problem lak pa yaiba adum kanda kedawi sarkar na moi je hunting to ya haleba moi khaktang hunting to ya haleba miyoiba da ana mi sing jina chatlaga adumaina lamok kumba adegi rabbit kumba du hunt to yaiba adum kanda magi game value si phangba yaiba miyoiba na natra sigi mong sidai sida koina conserve to yai wildlife sing asi si point sing asi phazana yengo matangda how can we conserve wildlife aduna koina mamangda hojik taung grisi why should have an eva kaido bagi taw doino have an eva ko aduga sigi mayam se pire reason mayam se pire natra kaido bagi taw doino have di koina sigi mayam se pire ni duga karmaina taw sige na have amuk lak pa yai natra adudi protections of natural habitats through controlled limited exploitations of species ko sagi control tawraga sagi natural habitats se koina protection taw yai natra na protection to see control to be establishing biosphere reserves for plant and animal species amadi plant species ki biosphere reserves mayam ma hangdok pi be koina to example oina national parks kumba sanctuaries kumba mayam ma hangdo isinidana sumain to raga koina conserve to be ya aduga ngasagi mamang da yaukiba points koina afforestation aduga surum pansela su ya afforestation to be ya social forestry to hun be ya sumain to raga wildlife si conserve to yai conserve to yai kamaina conserve to the gay have see one of the means oi yai restriction gumba thambi ba kamain to ba rare plants kumba animal species kumba si moi ki product kumba si example oina saigi africa da gi magi leramba samu mayam sigi magi kano se tusk ivory tusk ka magi ka don't magi mayado sangdung sangwa mayado adu kakthalaga yol thaina matam da adu kakthalaga yonarameba adagi kai gumba sigumba sima se halaga magi makusi unsa si kakthalaga yonarame natra adagi atopa reptile sing si kakthalaga magi makusi na bek gumba saba khotpa mayama tawrameba adu thingba natra adu thingba si darkar taiba adagi rare plants kumba laba siroi lili si phuo ga sampuna gradi pharak tai natra adu main tawduna adugumba mayam du impose toba restriction gumba thambi ba darkar tai adu maina thamakanda khoina conserve toba yaiba matang da khoigi public si educate to biba environmental protection gi matang da koina school da noi hojik ta mismaina natra every level of kenoda school da magi classes da sigi environmental protection gi matang da miyam da bhap ta han ba si darkar ta natra aduga school college ka da sing da so public to so general oi ba sing si da koina advertisement gumba tawraga sarkar na sigumba advertise gumba to biba sensitization program gumba to biba ya natra radio da gumba
ꯒꯨꯝꯕ ꯂꯥꯎꯊꯣꯛꯄ ꯇꯧꯔꯤꯗꯅ ꯑꯗꯨꯝ ꯇꯥꯏꯗꯅ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯗꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯟꯖꯔቭ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯑꯕ Now, wildlife X kumba mayam ama pass tawba yai ko wildlife X mayam example da India gi oina Madras Wildlife leire Wild Elephant Preservation Act kumba asigumba sigi X sigi matung ina wild elephant sing asi conserve tawbiba natra mokoi sing asi disrupt tawba da khoina athingba leiba na thingba mayam si ain oiba sigumba mayam si puthokpa yai ba Bengal rhinoceros kaina si leiriba Assam da leiba rhinoceros si prithibide am tangba makhal gi rhinoceros ni na rhinoceros sing asi koina protect taunaba sigumba X sing si pass taweba next ta ko X sing asi koina taweba siznaiba natra mathangda yamaruiba part amala formations of coal sagi coal se koila si kamai toraga form tawge habasi exam da hangbani ko sa coal si kamai tawge ha matam amada thaina swamp haibidi isinga yamna chochot lawa leiba mafam sidaisida khagi mangroves kumbani kangdeng sagi leiramba pambi sing leiramba mayam adagi sanga leiramba mayam du moina siraba matungda makoina siraba matungda makoisi mathang pum gidoini ko pum dharakan stage moina layer by layer mayam ama form taweba apat apum mayam se aduga matak sidagi environmental heat amadi pressure mayam am laktuni natra matam se kuina chahi lising changi haidana chahi lising makha sida time sit utlise time jino utlise sagi matam hawgibagi matung inna haineba ko aduga sigi swamp ki si mathak sida heat amadi pressure si nungsa mangan adagi leiriba mayam si sum nikthara kanda last peat haiba pot ama hana form tawre natra sigi apum sa mayam do aduga lignite haina kawrakadoini ko si mayam se condense tawraba matungda aduga chahi kuiraba lising gi matung ina tamna coal haiba pot se form tawraktoini koila se form tawraktoini lainungdani ko form tawduisa aduga sigi mathak sida khoina lairani aduga manung sida coal haiba sumaina form taweba yam kuina changba process neba adamain tawdana petroleum sina kramaina form tawe petroleum si khoigi ising da ko ising sida samudra gi mayai sida sagi leiriba aquatic plants animals mayam se hambra moisu sidoni moisu sira kan sang sagi coal di swampy area da tawidana sisina samudra da tawbi ai ko samudra da tawdoini sigi aquatic plants animals mayam se sira kan da moigi mathak sida laingoi amade cells mayam sina phumjalakanda moise muk kano tawgidini chahi million changi miam se chahum deina chamri ka hai akoina hingbadi chahi yankai humbu khaktani natra adamain tawduna hanjan se miam si deposit tawraba matungda pressure ma de heat si sagi natural pressure ma de heat si la ai harakanda moise tamna oil amadi gas form tawgidoine natra adamain tawraga form tawraga lainung da lock tawraga leihidoine adugi lock tawraga leibudo khoina muk pipe thadara kana chingkhat pawane petroleum sidaga tawrise khoina seasonary ana simaina chingkhatlaga seasonaba mayam se khoina indiscriminately tuna mayam ama season thoktaraga di loi gidoine ba simayam se aduna moise non renewable hairine loi gitaraga di khoi kaidi longni natra adamain tawraga mokhoi si amuk semakpada di chahi millions ke am changduino adunida formations of coal amadi petroleum si exam da number home piraga hangbaya ase sumaina na yek ke bo hairasu aduga word ta ithoke bo hairasu tawyare matang da how can we conserve coal and petroleum adu taraga di koina si mayam si kuina changi mokhoi singa je form tawba yamna valuable pot si akoina kamain taraga conserve tawda ge habasisu adum hangbaya question noina si koina question hangdra so koina khanggadawni sigumba mayam si natra ahanbada turn off lights, fans, and other electrical appliances which is not in use. Aduna supposing housing pudi koi electric lights kumba si electric si koi gi ising degi current kumba dam kumba sara kanda lai natra. Adubu mafam da atay mafam da koi gi maipu ga ting tawri mayam sa koi na ningdam da maipu pung tha ba adi darkar oidabida maipu pungta tha taraga dinga sagi maduda seasonary maitan gadu natra maitan natra khoi coil na tharen khalo natraga petrol na karigumba gas kumba ma mai thara kanda tawren khalo adugum mayam darkar oidradi muthat biyoba ba aduga increase use of renewable sources energy solar power gumba adagi wind gumba windmill gumba hydro power gumba si seasonaba hen gadobuneba natra aduna koina petrol gumba seasonaraga natraga kerosene gumba seasonaraga laten than gadabagi saruk paisa khara
hena tungzalaga solar power gumba lemba malai biba yaeba solar power dadi nungsa ek sarak kadum khillasu yare mapanda aduga charge tawrasu yare natra kerosene dadi loikhrakanda di adum siznaba amuk nauna leidati yara royeba aduna long term da yeng taragadi solar duna hena paisa do tongjaraktoineba darkar oidabida gari macha thauba darkar ta de natra noidi da gari macha thauba si haujikan di class 10 ga karakpa 11 12 ka si amna gari yam pamba matam ni natra do si darkar oidradi thauroi da bane public adigi khong na chatpa yaba mafam khong chapi tare cycle tong ba yaba mafam cycle tong bi rani natra cycle tong ba kai si amna green oiba yamna haujik matam da yamna fashion oiba option amane ba siguma mayam se koina na kai hogalai ba generation na gyan ta ba darkar taib the public transportations whenever possible aduga carpooling gumba carpooling habidi kaino koina kai gumba si mafam sina chattore ka hai taragadi kana gumba car ma thauba kangu singsina app gumba sara kana nadra adudi ai car sida is the pooling toraga koi punna chaminar su yai aduga noina thau hanminar su yai kana mai toraga tawu yai to wear adequate warm clothes nadra warm clothes winter da ingma matam da koi firon du thana litpi taragadi koi darkar oidabida kano to drasu yaidana heat kumba tai heating appliance thagatrasu yaeba natra koi phajana firon phajana warm oina set taragadi kanadabada mai phu thagatrasu yai natra last cycle gumba yam thorasu yai adigi anakpada khongna dum chatlasu yai adumain tawduna khoina coal amadi petroleum si khoina siznabadagi handahanba yaeba khoina gari machada petroleum haptoini adagi coal gumba si ko heating apparatus gumba da ko sizner kadoini natra simain tawraga khoina conserve tawba yaeba aduna matang sidai sida khoi chapter si loirakadore ko the compressed natural gas haiba mung panbani no gi kenoda syllabus ta du hapet kai no hasi yengam si alternative fuel am khakni masi khogi diesel natraga petrol sigi mahutta khogi delhi amadi mumbai da hoji yam kana sinaba compressed natural gas ina pollution handa haleba ko sisu gas natural gas pudi oidoini adubu zaigi diesel amadi petrol singa sina pollution yam thon ba ngammi ko moisa air pollution adubu compressed natural gas ina di handa haleba sigumba se khara mana atopa sing sina puthok pusidagi chang nemna pollution se thon ba ngammi matang sida chapter 18 si loisalasi aduna thank you very much for watching hai isu watching aduga kaigumba khangdaba khotaba leirasu dum comment section da dum hairo atai chapter mayam loinabak biology gi ayamba chapter sing si lecture series si channel changaga playlist da dum yenga su yare ko good luck with your studies thank you